ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯂꯤꯔꯤꯛꯁꯇꯨꯗ ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯁꯩꯒꯤ ꯁꯨꯔꯗ ꯅꯪꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯂꯤꯔꯤꯛꯁꯇꯨꯗ ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯁꯩꯒꯤ ꯁꯨꯔꯗ ꯉꯥꯎꯖꯔꯨꯕꯅ ꯑꯩꯈꯣꯏꯅ ꯇꯞ ꯇꯥꯞꯐꯦ ꯂꯦꯞꯈꯤꯅꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯁꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯏꯁꯩ ꯀꯌꯥ ꯂꯦꯞꯈꯤꯅꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯇꯝꯈꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯏꯁꯩ ꯀꯌꯥ 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 ꯃꯥꯂꯦꯝꯗ ꯇꯥꯡꯂꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯇꯞ ꯃꯥꯂꯦꯝꯗ ꯇꯥꯡꯂꯕ ꯃꯤꯑꯣꯏꯕ ꯑꯃꯈꯛꯅꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯇꯞ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯁꯃꯥꯖꯀꯤ ꯑꯔꯥꯟꯕ ꯀꯌꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯅꯩꯅꯍꯜꯂꯤ ꯁꯔꯀꯥꯔꯒꯤ ꯑꯃꯣꯠꯄ ꯄ꯭ꯔꯖꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯇꯥꯛꯄꯤꯔꯤ ꯋꯥꯈꯜ ꯈꯟꯍꯜꯂꯤ ꯃꯤꯠ ꯄꯥꯡꯍꯜꯂꯤ ꯂꯩꯁꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯄꯣꯛꯂꯝꯕ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯩꯁꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯄꯣꯛꯂꯝꯕ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯛꯂꯣ ꯍꯧꯔꯣ ꯀꯪꯂꯩ ꯁꯥ ꯁꯥ ꯌꯥꯎꯔꯣ ꯂꯧꯇꯤꯟ ꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯞ ꯇꯥꯞꯐꯦ ꯂꯥꯛꯂꯣ ꯍꯧꯔꯣ ꯀꯪꯂꯩ ꯁꯥ ꯁꯥ ꯌꯥꯎꯔꯣ ꯂꯧꯇꯤꯟ ꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯞ ꯇꯥꯞꯐꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯂꯤꯔꯤꯛꯁꯇꯨꯗ ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯁꯩꯒꯤ ꯁꯨꯔꯗ ꯉꯥꯎꯖꯔꯨꯕꯅ ꯑꯩꯈꯣꯏꯅ ꯇꯞ ꯇꯥꯞꯐꯦ ꯂꯦꯞꯈꯤꯅꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯁꯛꯈꯤ니 ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯏꯁꯩ ꯀꯌꯥ ꯂꯦꯞꯈꯤꯅꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯇꯝꯈꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯏꯁꯩ ꯀꯌꯥ ꯀꯌꯥ ꯀꯌా ꯀꯌా ꯂꯥꯛꯂꯣ ꯍꯧꯔꯣ ꯀꯪꯂꯩ ꯁꯥ ꯁꯥ ꯌꯥꯎꯔꯣ ꯂꯧꯇꯤꯟ ꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯞ ꯇꯥꯞꯐꯦ ꯂꯥꯛꯂꯣ ꯍꯧꯔꯣ ꯀꯪꯂꯩ ꯁꯥ ꯁꯥ ꯌꯥꯎꯔꯣ ꯂꯧꯇꯤꯟ ꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯞ ꯇꯥꯞꯐꯦ ꯂꯥꯛꯂꯣ ꯍꯧꯔꯣ ꯀꯪꯂꯩ ꯁꯥ ꯁꯥ ꯌꯥꯎꯔꯣ ꯂꯧꯇꯤꯟ ꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯞ ꯇꯥꯞꯐꯦ ꯉꯁꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯇꯥꯇꯥꯒꯤ ꯈꯨꯗꯣꯜ ꯈꯔ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ
ꯉꯥꯛ ꯁꯥꯟꯅꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯈꯔ ꯂꯧꯖꯔꯛꯀꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯁꯤ꯫ ꯅꯠꯇꯦ ꯑꯩ ꯇꯨꯄꯤꯗꯤ ꯎꯞꯇꯦꯕ ꯑꯩꯁꯦ ꯇꯨꯄꯤ ꯑꯝꯇ ꯁꯣꯗꯁꯨ ꯎꯞꯄꯣ ꯇꯥꯡꯁꯦ ꯇꯥꯡꯁꯦ ꯑꯩꯈꯣꯏ ꯆꯍꯤ 2 ꯑꯗꯨꯋꯥꯏꯗꯤ ꯐꯥꯔꯦ ꯇꯨꯄꯤ ꯄꯩꯁꯨ ꯑꯝꯇ ꯎꯞꯇꯦ ꯇꯨꯄꯤꯗ ꯅꯠꯇꯦꯗꯣ ꯀꯣꯛ ꯇꯥꯡꯕꯁꯦ ꯇꯨꯄꯤ ꯎꯞꯇꯕꯁꯨ ꯇꯨꯄꯤ ꯐꯖꯅ ꯎꯞꯄꯁꯨ ꯑꯗꯨꯝ ꯍꯧꯋꯤ ꯎꯞꯄꯁꯨ ꯑꯗꯨꯝ ꯍꯧꯋꯤ ꯑꯣ ꯍꯣꯏ ꯑꯗꯨ ꯇꯥꯔꯦ ꯇꯨꯄꯤꯒꯤ ꯅꯠꯇꯦ ꯑꯗꯨ ꯀꯣꯛ ꯇꯥꯡꯉꯕꯅꯤ나 ꯀꯣꯛ ꯇꯥꯡꯕꯁꯨ ꯑꯩꯗ ꯐꯖꯅꯤꯡꯉꯥꯏ ꯄꯣꯏ ꯂꯥꯏ ꯅꯪꯒꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯅꯪ ꯁꯨꯝ ꯇꯥꯡꯉꯁꯨ ꯁꯤꯡꯒꯤ ꯅꯪꯁꯤ ꯑꯇꯩꯁꯨ ꯇꯧꯔꯒ ꯀꯨꯡꯉꯒ ꯂꯥꯏꯁꯤ ꯐꯅꯕꯨ ꯀꯨꯡꯉꯤ ꯆꯤꯔꯥꯏ ꯍꯩꯖꯤꯟꯕꯅꯤ ꯀꯣꯛ ꯇꯥꯡꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗ ꯀꯣꯔꯣꯅꯥꯒꯤꯁꯤꯕꯨ ꯑꯩ ꯈꯛꯇ ꯅꯠꯇꯦꯗ ꯈꯪꯗ꯭ꯔꯤ ꯅꯣꯏꯁꯨ ꯉꯥꯏꯅ ꯑꯗꯨ ꯑꯗꯨꯗꯤ ꯇꯧꯒꯗꯕ ꯑꯩꯒꯤ ꯏꯊꯧꯁꯤꯗ ꯕꯦꯡ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯋꯥꯅꯤꯗ ꯀꯅꯥꯝꯇꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯟꯇꯦ ꯇꯣꯂꯣꯞ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯆꯥꯗꯕꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯥꯗꯕꯅꯗꯤ ꯍꯦꯜꯂꯦꯗ ꯑꯗꯨ ꯑꯩꯅ ꯇꯧꯖꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯗ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯕꯦꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯗꯣ ꯏꯁꯥꯁꯦ ꯑꯐꯥ ꯑꯐꯨꯟꯅꯕꯗꯧꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤꯔꯥ ꯃꯥꯟꯗꯦ ꯑꯩꯅ ꯀꯜꯀꯇꯥꯗ ꯍꯪꯕꯕꯨ ꯃꯣꯏꯗ ꯑꯗꯨꯝ ꯊꯣꯛꯑꯦꯅꯦ ꯑꯗꯨꯝ ꯆꯠꯅꯩꯅꯦ ꯑꯗꯨ ꯄꯨꯡꯉꯣꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯤ ꯍꯪꯕ ꯑꯩꯈꯣꯏ ꯄꯦꯟꯗꯃꯤꯛ ꯍꯦꯛ ꯂꯩꯔꯤꯒꯤ ꯊꯣꯛꯂꯛꯑꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏꯅꯦ ꯃꯥꯒꯤ ꯋꯥ ꯅꯠꯇꯅ ꯍꯣꯡꯕ ꯑꯗꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯇꯕ ꯏꯁꯇ꯭ꯔꯤꯛ ꯄ꯭ꯔꯥꯏꯚꯦꯠꯇꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯠ ꯐꯪꯉꯦ ꯀꯦꯖꯤ 5ꯁꯤ ꯌꯦꯜꯂꯝꯕꯗꯒꯤ 1,000 ꯆꯥꯏꯅ꯭ꯔꯣ ꯑꯗꯨꯒꯤ ꯏꯁꯩꯁꯨ ꯈꯔꯁꯨ ꯍꯦꯛ ꯁꯨꯝ ꯈꯜꯂꯨꯔꯒꯅꯤꯀꯣ ꯁꯨꯝ ꯌꯥꯝ ꯑꯍꯩ ꯑꯁꯤꯡ ꯁꯥꯕꯒꯤ ꯅꯠꯇꯦꯗ ꯁꯤ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯨꯕꯒꯤꯁꯨ ꯊꯥꯒꯠꯂꯒꯨꯝ ꯇꯧ ꯌꯥꯝ ꯁꯧꯒꯨꯝ ꯇꯧ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯒꯨꯝꯁꯨ ꯇꯧ ꯑꯗꯨꯗꯤ ꯑꯈꯪ ꯑꯍꯩ ꯑꯩꯅ ꯁꯥꯕꯅꯤ ꯍꯣꯏ ꯐꯖꯅ ꯈꯪꯕ ꯁꯥꯗꯕꯅ ꯑꯣꯏꯅ ꯁꯛꯑꯣ ꯍꯥꯏꯗꯅ ꯑꯩ ꯕꯦꯟ ꯇꯧꯔꯤ ꯏꯁꯥ ꯇꯣꯛꯑꯦ ꯈꯔ ꯑꯩ ꯀꯝꯄꯣꯁ ꯇꯧꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯁꯤꯡꯉꯦ ꯐꯖꯅ ꯈꯪꯕꯁꯤꯡ ꯃꯣꯏ ꯊꯣꯛ ꯇꯧꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯦ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯄꯣꯠ ꯑꯃꯈꯛ ꯃꯤꯅ ꯇꯧꯖꯔꯛꯄꯗꯣ ꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯒꯤ ꯋꯥꯗꯨ ꯅꯪꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯅꯪꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤ ꯀꯣ ꯑꯗꯨ ꯀꯃꯦꯟ ꯑꯁꯤꯗꯤ ꯉꯥꯅꯨ ꯍꯨꯔꯥꯞꯅꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯃꯤ ꯀꯃꯦꯟꯗꯨꯗ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯃꯛꯅ ꯁꯣꯁꯤꯌꯦꯜ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯥꯃꯣꯛ ꯇꯩꯁꯤꯟꯕ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯑꯣꯀꯦ ꯄꯤꯕ ꯌꯥꯏ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯄꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇ꯭ꯔꯕꯁꯦ ꯃꯥꯒꯤ ꯔꯥꯏꯠꯁꯨ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯃꯥꯁꯨ ꯍꯥꯠꯄ ꯇꯥꯏ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯈꯛ ꯎꯔꯣꯏꯗꯕꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯄꯥꯝꯃꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯈꯛ ꯎꯕꯤꯒꯅꯣ ꯑꯣꯔꯦꯜꯕ ꯁꯦꯡꯕ ꯅꯪꯒꯤ ꯈꯦꯠꯅꯕ ꯀꯔꯤꯅꯣ ꯃꯥꯅ ꯁꯦꯝꯃꯤ ꯅꯪ ꯊꯕꯛ ꯇꯧꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨ ꯑꯣꯟꯅꯖꯕꯒꯤ ꯋꯥꯅꯤ ꯁꯝꯅ ꯑꯗꯨ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯒꯦ ꯃꯥꯁꯨ ꯁꯝꯅ ꯏ ꯌꯥꯎꯋꯦ ꯃꯥꯁꯨ ꯊꯋꯥꯏ ꯄꯥꯜꯂꯦ ꯑꯩꯁꯨ ꯄꯥꯜꯂꯦ ꯑꯩꯁꯨ ꯌꯥꯎꯋꯦ ꯃꯥꯁꯨ ꯁꯤꯅꯤ ꯁꯤꯔꯣꯏꯗ꯭ꯔꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯁꯤꯗꯧꯅꯤ ꯈꯦꯠꯅꯩꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯁꯛꯁꯨ ꯍꯣꯏ ꯑꯁꯤ ꯃꯤꯗꯤ ꯃꯤꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯁꯝꯅ ꯈꯦꯠꯅꯍꯟꯕ ꯑꯅꯦꯝ ꯑꯋꯥꯡꯗ ꯊꯝꯕꯗꯣ
masih paham dah orang. Tahu kerja. Mak section jam tu, aduh nak luar dia tu. Cerita dia tahu nak ada iban jam mui nak kanglun tu buat. Kanglun tu aku ini mui ya, lain lain jam nak macam tu. Social distancing awak ada nak te, ay madam boleh pude. Social distancing ay boleh. Isana section jam tu, kaya macam ha. Social distancing mengak nak bangam gitu. Nangga itu bapak terus lap lama sum. Sat min apa ya tu. Matam sum bela. Aduh gari tu ngalang ni jenis kemana tahu tu tu. Kilong kon ba samban sih istilah samban sih kilong kon ba yo. Kelong gua mesti sakti. Oh. Agak kari hai. kelong holu zat kerja san selo zat kerja kau kelong kon por pa hai bani tak. Mari masing tamu ya tadi. Apa man, ayo tanah di jadi. Kana wali mama lagi anjing wai. Kelong ko san selo zat kelong san sem na bukai mana pangtu sekali no. Karena mesti mahal itu gini. Kelong kombin pangtu karam pangtu. Ayah suatu cara mana kelong kombin di laut. Magi suara kelong nu baik pengal bangun di bawah. Power anjing nah he. Hambil me ay nah he, nanti anjing he. San selo zat kerja. Lai su tahu ya deh. Ben aku cakap cara apa ini cuy hay, loh. Lai school kau ya deh. Naman, kaya ni mah. Macam dek kau ini kau salah itu apa ni kau? Sanjana, aku sanjana ni ama, aduh di, item satu ya, kau di sanjana top. Ada mana kerai dengan piku tu tahu ni. Kalau kau biar kalau kau nak, main lagi tu. Sana tu laksa, hai betul ni lah. Sana tu baru tu nak kau jilat ramai apa ni nak ni lah. Kau ini, mana ayah suatu cara mana kau ini. Suatu apa orang kita paham, kau tu tahu, nak wari giwan. Ha, aduh wari giwan. Aduh nol itu sahaja ni. Aduh, asyik nak thor di masih tu thor. Iyan kau United Nations di member nuki mana. Ayung dah boleh siapa sudah. Aduh kan berkoi Manipur di film actress nak bawa. Ayo. Mau ye Iyan jual tu apa? Aduh di. Ayo Iyan member amu kau ni qualify kau dah di hire kali. Kau itu. Aduh gini kan. San selo josat kerja aku kelong kom di port pun kelong mana legal. Sana. Anjing ni Paulo tu kisah pun ni lah. Mai ni dah susah aduh. Aina hai bahasa nak kang lu ni. Saya kau tengok saya ni hai bahasa nak kang mai nanti. Moi na sum bahasa bang tu sum sahaja wana. Ikan kaujing ni matang ibu orang kun kuning phone tahu tu ini kau ini. Ejen ni matang ibu orang kun kuning phone tahu ini kalau ni wang muda tahu apa macam hai roka, hai nangga. Orang tu ni jadi hanloin tahu ni. Kaujing tahu lah nong se. Tahu dia tahu. Jadi sekali ni dari pulau ni hari ni lokal ni. Hari siapa ya kalau dia ni kesukaan dia. Oh, tu ya tu orang. White ấy sao bây giờ white tên tài white nhiều lối con một cái lồi ở trong vậy lồi ở đây lên Asian một cái bộ đó Asian nó phải xem hú đông mà ở đây phone lấy tàu cái phone này cũng sắm đại ở đây iram đại cái gì chính là phần nó bị cay ô mấy tàu ra đó đây đâu mà hàng một cái sai tao sum mà tao ở đây đi ayo lah lagi jangan sok. Aduh mana sum, orang tu sum apa ni? Ikan ni kopi, kalau am tak nak dia. Aduh,
खरना ऐना आई अफा सा हापसन कनो आई सपोरी इदोरी मेन थीम दुदी ऐमोन सियल पनती कोई फ्लक्स सागत मिनो कामनु गजु ये द मपान तो दो इदि कनो कबर हम ये सो हम दे आई मन करी खमी पाव बोता दे दानी करा जनु पाव पाव ताते दानिंगना हानिंगना 한전 बगी पांग मयाम तक हित तोरपा कोई अदु के आजु करी konjanmen jodle jing ba che la kan ba pang le hawi photo du so to du ka ki ona aya ma to ku tanin da wi ni da mo jo du ka tam to jena bai na happy da ko na ye si mi jung ai ko li ni ta law an kan ma so to tu gi nu ne te ko so di ma do so alu da de pao pungkhai do pang bai loi tom da ku da de ये भापता माइन ता लुई पांग लुई कोई पांग बम दो पांग सेन पांग पांग ने अंदर कई नोम तौ दो पांग अदो कोई फैशन ना ने लुई सिंपैथी तो पांग वो दी नत्ते अंदर सुन शो तो वार दे क्या इंटरेस्ट लेता ना इंग्रे तादे के सोजु हांग दन खांग रे ये खबर खम लाते ये तो बांग ठोक ले मैं नाम दे वकिंग से पाओ सब बजट वन टू दी सबมันก็คิดว่ามาเตียนยีจิตที่ใช่ตัวเราพ้นน้อยนะถ้าดูกิเลสก็ริโกก็พ้นทายมาเลยก็ถ้าได้เขาลงก็คุยพ้นก็พ้นทายถ้า last ว่าจะกัน last line ไม่ยาวแต่อ่ะดูโดเชื่อมาทาร์ละทาร์ข้าคนนั้นเจอคุยดำข้าคนเจอคุยกันแล้วก็ดาวน์โหลดตัวโอ้ยอ่ะมาอัพโหลดตัวตัวโอ้ยดาวน์โหลดตัวตัวโอ้ยตัดตัวมันชื่ออะไรก็กันแล้วก็อะไรวะคนนั้นก็ถ้าจะรู้ยาพูดเดี๋ยวก็นี่ไม่ใช่มันไม่ใช่คุณมาที่นี่ถ้าดูแต่ไปว่าคุยกันบัจจุบันถ้าดูเนี่ยบัจจุบันก็ไอ้โอนาโอ้ยตัวที่ว่าอะไรที่เนี่ยอะไรก็ใช่รามีงั้นก็cái đó cáiวันนั้นที่ก็ไอ้ดันก็วันที่นี่ชาวไอ้ชาวนั้นก็เกี่ยวกับที่สิ่งต่อไปสักดาที่เส้นหนึ่งโอ้ยหรอที่เส้นเส้นสั้นนี่ก็gospel gitu sih orang ini itu ada juga si aduh masih macam sebelum tengah dulu gini artis ini masih ada atau dharma masih lain lebih sudah kini buat jawab post itu ni khara di hai ni ko di mo tin na se ni khara di ni luk sa yaw no da sampradaya dum oiro ke te la ni dum oiro christian dum oiro adu ki ko matam na ya do na ko kan da ko na unfrozen hai tai sian ta lan di da lei ba sian ta ni kan wi da di ma di kun kai ni ma da luk ko adu oiro ni khal ai maram de ni christian da ba da luk ko hindu ga na ko jo ni 이때 이거랑 공동 아니 칸데 원 것은 그래 아주 말에 있는 거진 이제 안 들리지 아주 뭐 어디는지 공동이 마하고 저거래 아까 히스테리는 아무나 되는 그렇거든 아 잡아야 돼 cái mà sẽ 거의 많이 보시는 카리비안 같은 거 아니 다도로가 와이디 아마 같이 다도로가 봐면 그 마합다도 무슨 마합다 안 하는데 마합다 안 하면 다도 아이 마합게 안 다오네 아니 뭐 요리디 마합다도 미 하면 복잡 기분이
ꯖꯨ ꯊꯛꯄ ꯃꯤ ꯑꯃꯅ ꯖꯨ ꯑꯦꯗꯤꯛ ꯑꯃꯅ ꯖꯨ ꯊꯛꯀꯅꯨ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯃꯥꯁꯨ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯥ ꯐꯠꯇꯦ ꯈꯪꯉꯦ ꯑꯩ ꯌꯥꯝ ꯐꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯍꯩꯒꯅꯤ ꯅꯪꯁꯨꯅꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯈ꯭ꯋꯥꯏ ꯂꯥꯏꯕꯁꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤ ꯑꯃꯨꯛ ꯂꯥꯏꯕꯁꯤ ꯃꯣꯛꯇꯣ ꯆꯥꯅꯨ ꯁꯥꯕꯅꯦ ꯃꯉꯥꯗꯣ ꯀꯥꯕꯅꯦ ꯁꯨꯝ ꯊꯛꯄ ꯋꯥꯕꯅꯦ ꯖꯨ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯐꯕꯗ ꯁꯤꯔꯣꯁꯤꯁ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤ ꯌꯥꯝ ꯂꯥꯏꯕꯅꯤꯗꯅꯤꯅ ꯑꯩꯃꯛ ꯐꯠꯆꯗ꯭ꯔꯁꯨ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯀꯩꯅꯣꯝꯃ ꯀꯩꯅꯣꯝ ꯂꯧꯕꯅꯤ ꯁ꯭ꯄꯦꯁ ꯑꯃ ꯂꯧꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯐꯩ ꯑꯗꯨꯗꯤ ꯈꯛ ꯊꯥꯒꯠꯇꯦ ꯑꯩ ꯆꯩꯕꯗꯤ ꯏꯁꯥꯁꯨ ꯌꯥꯎꯅ ꯆꯩ ꯊꯥꯒꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯥꯁꯨ ꯌꯥꯎꯅ ꯑꯩꯁꯨ ꯌꯥꯎꯅ ꯆꯩꯖꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤꯗꯤ ꯑꯗ ꯑꯩ ꯐꯩ ꯍꯥꯏꯕꯗꯨꯃ ꯍꯣꯏ ꯀꯃꯦꯗꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕ ꯀꯅꯥ ꯍꯥꯏꯕ ꯑꯃꯁꯨꯡ ꯑꯁꯤꯅ ꯀꯃꯦꯗꯤꯔꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗꯨꯗꯗꯤ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯑꯩ ꯏꯊꯟ ꯈꯛꯇꯪ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯩ ꯈꯛ ꯊꯥꯒꯠꯆꯩ ꯂꯥꯟꯅ ꯄꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯁꯦꯔꯤꯁꯁꯦ ꯑꯣꯖꯥ 9ꯕꯨꯛꯇꯤ ꯌꯧꯈ꯭ꯔꯦ ꯁꯤ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯝꯕꯗꯤ 18 to 20ꯅꯦ ꯄꯦꯛ ꯇꯧꯒꯦꯅ ꯈꯟꯕꯅꯦ ꯑꯩꯒꯤꯁꯦ ꯁꯤꯗꯗꯤ ꯃꯣꯠꯂꯦ ꯑꯗꯒꯤ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯕꯁꯤꯅ ꯃꯦꯆꯤꯟꯁꯦ ꯇꯨꯝꯃꯦ 13 ꯇꯠꯂꯦ ꯑꯗꯨ ꯌꯨꯝꯗ ꯀꯣꯔꯣꯅꯥꯒꯤ ꯏꯁꯩꯁꯦ ꯄꯪꯁꯛꯇ ꯁꯨꯝ ꯁꯛꯄꯅꯦ ꯌꯨꯝꯗꯤ ꯏꯁꯧ ꯂꯥꯡꯉꯦ ꯈꯤꯇꯪ ꯑꯍꯤꯡꯁꯦ ꯇꯨꯝꯗꯦ ꯃꯔꯩ ꯄꯤꯕꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯣꯟꯅꯩꯌꯦ ꯏꯁꯨꯁꯦ ꯅꯨꯡꯊꯤꯟ ꯇꯨꯝꯗꯦ ꯄꯣꯠꯇꯨ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯄꯨꯡ 2-3 ꯑꯗꯨꯋꯥꯏ ꯇꯨꯝꯗꯅꯤ ꯑꯗꯨꯒ 4-5 ꯑꯗꯨꯋꯥꯏ ꯇꯨꯝꯕꯁꯨ ꯌꯥꯎꯋꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯋꯥꯀꯤꯡ ꯍꯜꯂꯒ ꯇꯨꯝꯕꯁꯨ ꯌꯥꯎꯋꯦ ꯇꯨꯝꯗꯕꯅ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯟꯅꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯃꯌꯦꯛꯀꯤ ꯋꯥꯈꯜꯗꯤ ꯑꯃꯨꯛ ꯊꯥꯗꯕꯗ ꯀꯣꯛꯗꯥꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯣꯟꯊꯤ ꯆꯥꯕ ꯑꯩ ꯀꯩꯅꯣ ꯇꯣꯡꯕ ꯈꯪ ꯍꯩ ꯁꯥꯕ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯣꯟꯊꯤꯁꯨ ꯑꯃꯨꯛꯁꯨ ꯆꯥꯕ ꯂꯤꯇꯔ 13ꯁꯨ ꯇꯠꯄ ꯀꯩꯅꯣꯁꯨ ꯏꯁꯇꯨꯗꯤꯑꯣꯁꯨ ꯃꯣꯠꯄ ꯌꯨꯝ ꯁꯧꯁꯨ ꯂꯥꯡꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯀꯅꯥꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯒꯦ ꯁꯤꯗꯕꯤꯔꯒꯅꯨ ꯍꯥꯏꯌꯣ ꯁꯤꯗꯕꯗꯤ ꯄꯥꯝꯃꯦ ꯊꯥꯒꯠꯄꯁꯤ ꯇꯨꯃꯤꯟꯅ ꯃꯇꯥꯎ ꯀꯩꯅꯣꯅꯦ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯗꯤ ꯑꯩꯕꯨ ꯁꯤꯗꯔꯕꯗꯤ ꯄꯥꯝꯃꯦ ꯁꯤꯗꯔꯕ ꯌꯥꯎꯔꯦ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯀꯔꯤꯅꯣ ꯇꯧꯗꯕ ꯍꯦꯟꯕ ꯆꯥꯛ ꯊꯣꯡꯉ ꯇꯨꯝꯃꯒ ꯆꯥꯕꯅꯤꯅ ꯀꯩꯅꯣ ꯑꯩ ꯑꯣꯏꯗ ꯋꯥꯀꯤꯡ ꯆꯠꯂꯦ ꯀꯣꯛ ꯊꯥꯗꯕ ꯁꯔꯨꯛ ꯌꯨꯝ ꯁꯧ ꯂꯥꯡꯗꯧ ꯁꯔꯨꯛ 13 ꯇꯠꯇꯧ ꯁꯔꯨꯛ ꯁꯤꯗꯗꯤ ꯃꯣꯠꯇꯧ ꯁꯔꯨꯛ ꯈꯟꯕꯗꯨꯅꯤ ꯂꯦꯞꯀꯦ ꯈꯜꯂꯒ ꯇꯤꯟ ꯍꯧꯗꯦ ꯇꯤꯟ ꯇꯧꯗꯦ ꯑꯗꯨꯅ ꯑꯩ ꯊꯥꯒꯤ ꯑꯃꯃꯝ ꯊꯥꯒꯤꯗꯤ ꯊꯥ ꯑꯃ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯀꯦꯂꯦꯟꯗꯔꯒꯤꯗꯤ ꯅꯠꯇꯕꯤꯗꯣ ꯑꯩꯁꯦ ꯊꯥꯒꯥꯟꯗ ꯆꯠꯄꯅꯦ ꯅꯍꯥꯟꯃꯨꯛ ꯊꯋꯥꯟꯒꯤ ꯃꯤ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯅ ꯊꯥꯔꯛꯈꯤ ꯍꯧꯖꯤꯛꯀꯤ ꯂꯥꯡꯅꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣই ꯃꯤꯇꯩꯒꯤ ꯊꯥꯆꯠꯁꯤꯗ ꯑꯃꯃꯝ ꯊꯥꯗꯣꯛꯀꯦꯅ ꯈꯟꯕꯗꯨ ꯊꯕꯛꯇꯨ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠ ꯐꯪꯕꯗꯤ ꯂꯥꯏꯔꯕꯅꯤ ꯄ꯭ꯔꯣꯐꯤꯠ ꯅꯠꯇꯦꯀꯣ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯄꯩꯁꯥꯗꯨꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯄ꯭ꯔꯣꯐꯤꯠꯀꯤ ꯋꯥ ꯇꯣꯛꯑꯒ ꯈꯣꯟꯊꯤꯗ ꯁꯨꯝ ꯆꯥꯕꯁꯤꯗꯗꯤ ꯀꯔꯝꯅ ꯑꯩ ꯃꯈꯥ ꯆꯠꯊꯅꯤꯡꯉꯦ ꯑꯗꯨꯅ ꯏꯟꯇꯔꯦꯁ ꯍꯟꯕꯒꯤ ꯑꯃꯨꯛꯁꯨ ꯏꯁꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯒꯦ ꯈꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯨꯠꯇꯨ ꯅꯨꯡꯉꯥꯏꯅ ꯂꯥꯛꯇꯕꯅꯤꯅ ꯏꯕꯗꯤ ꯑꯗꯨꯝ ꯏꯁꯜꯂ ꯊꯝꯃꯤ ꯃꯇꯝꯒꯤ ꯋꯥꯊꯣꯛꯇꯣ ꯀꯗꯥꯏꯗ ꯇꯥꯔꯛꯄꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯊꯟ ꯈꯛꯇꯪ ꯄꯥꯏꯁꯤꯜꯂꯛꯄ꯭ꯔꯥ ꯄꯥꯎ ꯏꯀꯟ ꯐꯪꯗ꯭ꯔꯁꯨ ꯑꯗꯨ ꯀꯣꯔꯣꯅꯥꯒꯤ ꯋꯥꯊꯣꯛ ꯄꯦꯟꯗꯕꯒꯤ ꯑꯣꯏꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯆꯤꯟꯗꯤ ꯄꯥꯟꯕꯗꯤ ꯂꯩ ꯃꯣꯔꯅꯤꯡꯗ ꯆꯞꯅ ꯋꯥꯀꯤꯡ ꯍꯟꯖꯜꯂꯛꯑꯒ
ꯅꯣꯏ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ ꯄꯨꯡ 3ꯗ ꯂꯥꯎ ꯆꯥꯛꯆꯥ ꯇꯣꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥ ꯑꯗꯨꯏꯗ ꯑꯗꯨꯝ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯃꯨꯛ ꯂꯥꯎ ꯑꯗꯨꯒ ꯆꯤꯟ ꯍꯦꯛ ꯊꯝꯈ꯭ꯔꯕ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯔꯒ ꯃꯗꯩꯗꯤ ꯏꯆꯥꯅ ꯐꯥꯎꯕ ꯑꯍꯤꯡ ꯇꯨꯝꯃꯝꯗꯦ ꯁ꯭ꯇꯦꯠꯇꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨ ꯂꯣꯏ ꯉꯥꯡꯉꯤ ꯏꯁꯩ ꯍꯦꯛ ꯏꯔꯛꯄꯗꯩꯅ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯗꯣꯏꯁꯤ ꯑꯗꯣ ꯑꯩ ꯚꯣꯂꯨꯝ ꯀꯩꯅꯣ ꯈꯛꯇꯅꯤ ꯇꯧꯍꯧꯗꯣꯏꯁꯤ ꯀꯣꯔꯣꯅꯥ ꯑꯦꯠ ꯈꯛꯇꯅꯤ ꯇꯧꯍꯧꯗꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯑꯦꯠꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯗꯅ ꯊꯥꯗꯣꯛꯈꯤꯕꯅꯦꯕ ꯑꯩꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡꯒꯤ ꯑꯗꯨ ꯉꯁꯤ ꯏꯁꯩꯗꯤ ꯂꯣꯏꯕꯗꯤ ꯀꯨꯏꯔꯕꯅꯦ ꯑꯩꯈꯣই 5 kgꯗꯒꯤ ꯃꯃꯥꯡ ꯃꯥꯡ ꯂꯣꯏꯈ꯭ꯔꯕꯅꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩꯔꯝꯃꯦ ꯊꯥꯗꯣꯛꯀꯦꯅ ꯑꯩꯈꯣꯏ ꯄꯦꯟꯗꯤꯡꯒ ꯊꯝꯃ ꯍꯥꯟꯅ ꯄꯨꯂꯞ ꯄꯦꯛ ꯇꯧ ꯊꯝꯃ ꯊꯥꯗꯣꯛꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯈꯥꯏ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯄꯦꯛ ꯇꯧꯁꯤꯜꯂꯗꯤ ꯏꯁꯩ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯒ ꯌꯥ ꯇꯥꯏꯃꯤꯡ ꯉꯟꯅ ꯅꯨꯃꯤꯠꯇ ꯊꯥꯈꯣ ꯀꯦꯂꯦꯟꯗꯔ ꯌꯦꯡꯉꯒ ꯗꯤ ꯊꯕꯥꯟꯗ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯒ ꯄꯦꯛ ꯍꯦꯛ ꯇꯧꯕꯅꯤ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕꯗꯣ ꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯑꯣꯜꯂꯛꯑꯦꯕ ꯁꯨꯝ ꯅꯣꯡꯃꯒꯤ ꯑꯣꯜꯂꯛꯄꯅꯤꯅ ꯄꯦꯟꯗꯦꯃꯤꯛꯅ ꯑꯣꯟꯕꯗꯤ ꯅꯠꯇꯦꯀꯣ ꯃꯤꯅ ꯑꯣꯜꯂꯛꯏꯅꯤꯀꯣ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯛꯄ ꯁꯥꯐꯨꯗꯨꯗ ꯃꯤꯁꯤꯗ ꯑꯣꯜꯂꯛꯄꯅꯦ ꯃꯤꯇꯣꯞ ꯆꯪꯕꯤꯔꯒꯅ ꯑꯣꯏꯅ ꯊꯦꯠꯂꯒ ꯊꯝꯃꯦ ꯁꯤꯗꯤ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯔꯦ ꯀꯩ ꯇꯧꯗꯣꯏꯕ ꯑꯃꯨꯛ ꯑꯣꯜꯂꯛꯄ꯭ꯔꯣ ꯑꯃꯨꯛ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯕ ꯌꯥꯗꯕꯗꯣ ꯚꯣꯠ ꯇꯧꯅꯤꯅ ꯇꯧꯏ ꯑꯣꯟꯗ꯭ꯔꯤꯕ ꯑꯃꯨꯛ ꯚꯣꯠ ꯇꯧꯅꯤꯅ ꯁꯧꯔꯣ ꯍꯥꯏꯗꯤ ꯚꯣꯠꯇꯣ ꯁꯝꯅ ꯃꯤꯒꯤ ꯀꯩꯅꯣ ꯑꯣꯄꯣꯁꯇ ꯀꯣꯛꯊꯣꯛꯑ ꯂꯩꯔꯤ ꯍꯥꯏꯕ ꯀꯣꯛꯊꯣꯛꯑ ꯑꯃꯨꯛ ꯇꯧꯊꯣꯛꯈ꯭ꯔꯣꯗꯤ ꯃꯇꯝꯗꯨꯒꯤ ꯄꯦꯟꯗꯦꯃꯤꯛꯅ ꯄꯤꯔꯛꯄ ꯁꯥꯐꯨꯗꯨꯅ ꯑꯣꯟꯈꯤꯕ ꯁꯥꯐꯨꯅꯦꯕ ꯀꯩꯅꯣꯅꯦꯕ ꯁꯤ ꯀꯩꯅꯣꯁꯤꯗꯤ ꯈꯣꯡꯆꯠꯁꯤꯕꯗꯤ ꯑꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯣꯡꯅ ꯍꯥꯟꯅ ꯄꯦꯛ ꯇꯧꯔ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯁꯤꯗꯤ ꯑꯣꯜꯂꯦꯗꯅ ꯅꯪ ꯑꯣꯟꯕꯗꯣ ꯆꯦꯛ ꯁꯨꯛꯇꯧ ꯇꯧ ꯅꯪꯗꯅ ꯅꯨꯃꯤꯠ ꯑꯐꯕꯅꯦ ꯇꯣꯛ ꯊꯥꯗꯣꯛꯎꯅꯦꯕ ꯑꯗꯨꯋꯥꯏꯗꯒꯤ ꯅꯪ ꯊꯋꯥꯏꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯗꯧꯗꯨꯁꯨ ꯋꯦꯜꯀꯝ ꯀꯣꯔꯣꯅꯥꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯁꯦ ꯑꯩꯈꯣꯏ ꯄꯦꯇꯔꯟ ꯃꯥꯒꯤ ꯐꯣꯔꯃꯦꯠꯁꯦ ꯃꯥꯟꯅꯕꯗꯨꯅꯦꯕ ꯀꯩꯅꯣꯁꯤꯒ ꯏꯁꯩ ꯁꯥꯁꯤꯒ ꯄꯦꯇꯔꯟꯗꯣ ꯃꯥꯟꯅꯕꯗꯤ ꯊꯥꯗꯤ ꯂꯥꯡꯉꯅꯤ ꯊꯥꯗꯣꯛꯄ ꯃꯇꯝ ꯇꯥꯛꯐꯝ ꯈꯪꯗꯦ ꯍꯥꯏꯅꯕ ꯌꯥꯎꯕꯗꯨꯗꯤ ꯑꯇꯞꯄ ꯃꯔꯛꯇ ꯏꯟꯁꯤꯟꯈꯤꯗꯨꯗꯤ ꯑꯩꯁꯦ ꯐꯔꯛ ꯇꯥꯔꯦꯅ ꯑꯇꯞꯄ ꯏꯟꯁꯤꯟꯕꯅꯦꯕ 5 kg ꯇꯁꯦꯡꯅ ꯍꯣꯏ ꯐꯥꯎꯔꯛꯄ ꯋꯥꯈꯜꯗꯨꯅꯤꯗ ꯁꯨꯝ ꯃꯇꯝꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯇꯝꯗ ꯍꯥꯏꯔꯦ ꯋꯦꯜꯀꯝ ꯀꯣꯔꯣꯅꯥꯅ ꯍꯥꯏ ꯁꯔꯀꯥꯔꯅꯁꯨ ꯑꯇꯩꯅꯁꯨ ꯆꯦꯡ ꯆꯥꯛ ꯁꯨꯝ ꯌꯦꯟꯕꯤꯔꯤ ꯖꯤꯔꯣ ꯕꯦꯂꯦꯟꯁ ꯑꯦꯀꯥꯎꯟ ꯊꯥꯒꯤ ꯄꯩꯁꯥ ꯍꯧꯖꯤꯛꯇꯤ ꯍꯥꯞꯇ꯭ꯔꯦꯅ ꯑꯃꯨꯛ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯥꯞꯄꯤꯌꯦ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯡꯗꯣꯏꯅꯦꯕ ꯀꯩ ꯃꯔꯝꯗꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯒꯤ ꯈꯣꯡꯆꯠꯇꯨꯅꯤꯀꯣ ꯁꯤ ꯄꯦꯟꯗꯦꯃꯤꯛꯅ ꯄꯤꯔꯛꯄ ꯃꯥꯒꯤ ꯀꯩꯅꯣꯗ ꯁꯥꯐꯨꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨꯗ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯋꯦꯜꯀꯝ ꯀꯣꯔꯣꯅꯥꯗꯨ ꯆꯨꯝꯗꯣꯔꯤꯕ꯭ꯔꯣ ꯆꯨꯝꯕꯩꯕꯨ ꯈꯪꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗ ꯁꯦꯞ ꯑꯣꯏꯕꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯕꯒꯤ ꯑꯃꯈꯛꯀꯤ ꯃꯗꯨꯗꯤ ꯊꯥꯍꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗꯤ ꯊꯣꯏꯗꯣꯛ ꯇꯧꯗꯦꯕ 500 ꯌꯦꯜꯂꯛꯄꯁꯦ ꯆꯥꯛ ꯆꯥꯅꯕꯤꯅꯤ ꯆꯥꯛ ꯆꯥꯅꯕꯁꯤ ꯃꯤ ꯈꯨꯗꯤꯡ ꯆꯥꯛꯈꯟꯅꯔꯛꯏ ꯀꯩꯅꯣ 10 ꯆꯄꯤ 20 ꯆꯄꯤ ꯎꯗꯦ 500 ꯆꯄꯤ ꯈꯛꯇꯪ ꯎꯔꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯣꯀꯦꯠꯇ 500 ꯈꯛ ꯍꯥꯞꯄꯒ ꯊꯝꯕꯁꯦ ꯀꯨꯏꯅ ꯆꯠꯂꯦꯗ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯐꯥꯎꯗꯤ ꯃꯇꯝꯗꯨꯗꯤ ꯁꯠꯄꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯆꯨꯁꯟꯅꯕꯗꯤ ꯑꯗꯨꯅꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯈꯛꯇꯪ ꯄꯥꯎ ꯇꯥꯏꯖꯕꯅꯦ ꯖꯤꯔꯣ ꯕꯦꯂꯦꯟꯁ ꯄꯩꯁꯥ ꯍꯥꯞꯄꯛꯇ꯭ꯔꯦ ꯒ꯭ꯌꯥꯁꯀꯤ ꯀꯩꯅꯣ ꯇꯧꯕꯗ ꯒ꯭ꯌꯥꯁꯀꯤ ꯕꯨꯛ ꯇꯧꯕꯗ ꯒ꯭ꯌꯥꯁꯀꯤ ꯍꯥꯟꯅ ꯗꯤꯁꯀꯥꯎꯟ ꯂꯩꯔꯝꯕꯗ ꯂꯩꯇ꯭ꯔꯦ ꯁꯕꯁꯤꯗꯤ ꯍꯥꯏꯅ ꯑꯗꯨ ꯀꯣꯔꯣꯅꯥ ꯀꯣꯝꯊꯣꯔꯛꯏꯁꯤꯁꯨ ꯄꯣꯠ ꯈꯣꯝ ꯌꯥꯅꯕꯅꯤꯗ ꯀꯣꯔꯣꯅꯥꯒꯤꯗꯤ ꯇꯁꯦꯡꯅꯕꯗꯤ ꯑꯩꯒꯤꯗꯤ ꯀꯣꯔꯣꯅꯥꯒꯤ ꯁꯞꯄꯣꯔꯠꯇ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯗ ꯑꯩꯁꯤꯅ ꯀꯣꯔꯣꯅꯥꯕꯨ ꯐꯠꯇꯦꯅ ꯑꯝꯇ ꯍꯨꯟꯈꯤꯗꯦ ꯑꯩꯒꯤ ꯃꯔꯝꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯗꯤ ꯏꯁꯩ ꯑꯃꯈꯛ ꯁꯛꯈꯤꯕ ꯑꯩꯅ ꯀꯣꯔꯣꯅꯥ ꯐꯠꯇꯦꯅ ꯀꯔꯝꯅ ꯍꯨꯟꯈꯤꯗꯒꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ
ꯑꯩꯁꯤꯅ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯑꯝꯃꯗꯤ ꯑꯩꯁꯤꯅ ꯔꯁꯤꯌꯥꯗ ꯄꯣꯛꯑꯝꯃꯗꯤ ꯑꯩꯁꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯄꯣꯛꯑꯝꯃꯗꯤ ꯑꯩ ꯀꯣꯔꯣꯅꯥꯁꯤ ꯐꯩ ꯍꯥꯏꯔꯣꯏ ꯃꯐꯝꯁꯤꯗ ꯄꯣꯛꯄꯩꯅꯤ ꯑꯩꯅ ꯀꯣꯔꯣꯅꯥ ꯐꯩ ꯍꯥꯏꯁꯦ ꯂꯥꯜꯂꯛꯁꯤꯗꯅꯤꯀꯣ ꯗ꯭ꯔꯒꯁꯦ ꯀ꯭ꯔꯣꯔ ꯀꯌꯥꯒꯤꯅꯣ ꯐꯥꯗ꯭ꯔꯤꯁꯦ ꯑꯗꯒꯤ ꯆꯦꯡ ꯀꯦꯖꯤ 5 ꯌꯣꯜꯂꯣ ꯍꯥꯏꯕꯅ 3 ꯈꯔ ꯌꯦꯟ 3 ꯃꯈꯥꯏ ꯈꯔ ꯌꯦꯟ ꯀꯨꯀꯥ ꯌꯩꯈꯠꯄꯤꯗ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯚꯣꯠ ꯊꯥꯗꯗꯦ ꯍꯥꯏꯕꯤꯒꯗꯕ ꯍꯧꯖꯤꯛꯐꯥꯎ ꯆꯞꯅ ꯑꯩꯈꯣꯏ ꯀꯥꯔꯗ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯟ ꯀꯥꯔꯗ ꯑꯩꯈꯣꯏ ꯄꯤꯗꯦ ꯑꯩꯉꯣꯟꯗꯒꯤ ꯁꯛꯄ ꯅꯠꯇꯦꯀꯣ ꯁꯤ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯗꯤ ꯁꯥꯔꯒ ꯎ ꯋꯥ ꯊꯥꯅꯕ ꯈꯛꯀꯤꯗꯃꯛꯇ ꯁꯦꯟ ꯈꯥꯏꯗꯣꯛꯄ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯧꯖꯤꯛꯇꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤ ꯑꯩꯈꯣꯏ ꯁꯪꯗꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯗꯕꯁꯤ ꯎ ꯋꯥ ꯊꯥꯔꯒ ꯅꯥꯁꯤꯛ ꯊꯥꯔꯒ ꯑꯗꯒꯤ ꯕꯣꯔꯣꯏ ꯊꯥꯔꯒ ꯀꯔꯤ ꯅꯤꯝ ꯄꯥꯝꯕꯤ ꯊꯥꯔꯒ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯨ ꯑꯝꯇꯁꯨ ꯎꯗꯅ ꯑꯗꯨꯅ ꯃꯤꯁꯦ ꯑꯁꯣꯝꯗꯒꯤ ꯇꯧꯔꯤꯕ ꯄꯤꯛꯀꯨꯝꯕ ꯑꯣꯏꯅꯁꯨ ꯄꯨꯂꯞ ꯊꯥꯔꯁꯨ ꯊꯥꯕꯤꯔꯣ ꯁꯤꯅꯕ ꯁꯤꯅꯥꯒ ꯑꯩꯈꯣꯏ ꯁꯦꯝꯃꯛꯇꯅꯤ ꯊꯥꯕꯅ ꯄꯔꯦ ꯊꯥꯗꯣꯛꯑꯦ ꯆꯥꯅꯕ ꯄꯣꯠꯅꯤꯅ ꯆꯝꯄ꯭ꯔꯥ ꯊꯥꯔꯒ ꯄꯣꯛꯀꯗꯕ ꯆꯝꯄ꯭ꯔꯥ ꯂꯨꯄꯥ 23 ꯊꯣꯛꯇꯣꯔꯤ ꯏꯟꯗꯤꯖꯤꯅꯁ ꯄ꯭ꯔꯗꯛꯁꯤꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯍꯧꯖꯤꯛꯁꯤ ꯊꯥꯒꯗꯕꯅꯤ ꯇꯥꯡꯉꯒ ꯌꯦꯟꯗꯦꯝꯒ ꯂꯐꯨ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯈꯔ ꯇꯥꯡꯕꯖꯥꯠꯅꯤ ꯑꯗꯣ ꯁꯨꯝꯕꯗꯤ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤꯗꯨꯅ ꯌꯥꯟꯊꯠꯄ ꯑꯩ ꯑꯃꯨꯛ ꯄꯨꯂꯤꯁꯀꯤ ꯄꯩꯁꯥ ꯈꯨꯜꯂꯧ ꯑꯩ ꯄꯥꯎꯗꯨ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯗꯒꯤ ꯃꯥꯏ ꯈꯛꯇꯪ ꯁꯨꯝ ꯈꯪꯅꯔꯤꯕ ꯃꯥ ꯈꯛꯇꯪ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯃꯤ ꯑꯇꯩꯒꯤ ꯏ ꯁꯨꯞꯄ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯤꯕ ꯂꯝꯗꯝꯁꯤꯗ ꯑꯩ ꯀꯣꯔꯣꯅꯥꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯆꯩꯗꯣꯏ ꯑꯩꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯣꯛꯑꯣ ꯌꯥꯄꯣꯠꯇꯤ ꯅꯪꯒꯤꯅꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯗꯣꯠꯇꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯈꯤꯁꯤꯅꯨꯀꯣ ꯑꯩ ꯍꯤꯡꯍꯧꯕ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯑꯗꯨ ꯐꯖꯅꯗꯤ ꯂꯩꯕ ꯌꯥꯕ ꯂꯝꯗꯝꯅꯤ ꯁꯤꯈ꯭ꯔꯕ ꯂꯝꯗꯝꯗꯤ ꯆꯩꯕ ꯅꯠꯇꯦ ꯂꯝꯗꯝꯗꯤ ꯃꯤ ꯎꯕꯗ ꯑꯩꯉꯣꯟꯗ ꯇꯧꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯟꯅ ꯁꯥꯔꯦ ꯑꯩ ꯐꯩ ꯍꯥꯏꯗꯤ ꯑꯩ ꯐꯠꯇꯕ ꯑꯩ ꯄꯥꯎꯇꯥꯛ ꯄꯤꯕ ꯉꯝꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯐꯩꯌꯦꯅ ꯑꯩ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯚꯥꯏ ꯁꯨꯃꯥꯏꯅ ꯍꯤꯡꯉꯤ ꯂꯥꯛꯏ ꯑꯣꯖꯥ ꯀꯩꯅꯣ ꯕꯣꯡꯉꯣ ꯔꯥꯖꯀꯤ ꯂꯥꯏꯐ ꯊꯥꯗ ꯅꯨꯄꯤ ꯍꯤꯡꯉꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤ ꯏꯁꯩ ꯌꯥꯝ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯩ ꯃꯣꯏ ꯒꯥꯔꯤ ꯑꯍꯥꯟꯕ ꯇꯥꯐꯝ ꯂꯩꯇꯗꯅ ꯇꯥꯔꯤꯅꯤꯗ ꯄꯥꯝꯕꯒꯤ ꯇꯥꯕ ꯅꯠꯇꯦꯗ ꯇꯥꯐꯝ ꯂꯩꯇꯗꯤ ꯅꯍꯥꯟꯒꯩ ꯇꯥꯔꯨꯗꯕꯩ ꯇꯥꯕꯅꯤ ꯈꯪꯅ ꯄꯥꯝꯅꯒ ꯇꯥꯕ ꯅꯠꯇꯦ ꯅꯍꯥꯟꯒꯩ ꯇꯥꯔꯨꯗꯕꯩ ꯈꯪꯅ ꯇꯥꯕꯅꯤ ꯑꯗꯨ ꯑꯩꯅ ꯃꯗꯨꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯤꯁꯦꯠ ꯇꯧꯗꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯈꯔ ꯄꯥꯝꯃꯦ ꯇꯥꯕꯤꯌꯨ ꯄꯥꯝꯗꯦ ꯇꯧꯕꯤꯌꯨ ꯁꯣꯔꯤ ꯂꯥꯎꯋꯦ ꯑꯍꯥꯏꯗ ꯇꯥꯈꯤꯒ꯭ꯔꯒ ꯀꯦꯡꯗꯦ ꯑꯩ ꯏꯆꯥ ꯑꯃ ꯑꯩ ꯏꯁꯨꯒ ꯏꯐꯨꯟ ꯁꯥꯟꯅꯕꯗꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯒꯗꯒꯦ ꯏꯕꯨꯡꯉꯣ ꯏꯐꯨꯟ ꯁꯥꯟꯅ ꯂꯣꯛ ꯊꯨꯡꯉꯤ ꯁꯥꯟꯅꯅꯦ ꯇꯥꯕꯤꯗꯃꯛꯇꯦ ꯍꯧꯖꯤꯛ 이거는 걸로 두이 분 사는 놈이 따로 에이 콩빠 힘나 꼭 떠서 흥 아래가 그 아까 앞에 그 세자 좀 나가나 오늘 세 아 이거는 그 잖아 아 마이 내가 홀라 마이 동로도도 맞은 맞는 것도 정말 하고 비다 사람이 되는 아주 난 샤플라가 라가들이 봐 부부들의 제너레이션이 그만 또 말해. 하. 시티 일까지 맞으면 되고 빠딱 굽고 거의 빠이 나고 우네를 우수 우는 것도 이까이 빠딱 언제 굽먹어 막 이유 그지 라모 와이 탕깔라요. 라오를 사라 sad기지 거의 따고 이까이. 아주 정도나 미안 따라고도 얌탱해. 안 보는데 아주 이슈 방어가 있는 지는 오늘 잘 떠오르만 해. 수를 떠오야 돼. 수를 감보이 미기 되는 떠. 자가 떠오르는 건데 비는 게 안 따라고도 어디. 여기 안에 따라오지만 안 돼.
아니 섹슈얼 그란 사이시 시가 뭐 시다고 있어요. 아니 사이 지금 뭐 시다고 있어요. 로리디 아니 차그래 나 함께 그 유튜브 아무데 그럼 나고 포르 쿠디 모티는 비례다게 합니다. 아주 로리디 뭐 거기 하면 되게 하고 그냥 까이간 뭐 보네. 뭐 이야 뭐는 담는 거입니다. 아니 이사는 비말이 넷 한국을 가면 볼릿 엑서사이즈 가만히 떠오르게 아주 거의 뭐 보여서 뭐들이 있겠는데 거의 양 뭐이 남자 찾아 캐메이 거의 나는 거의 임발론 뭐이는 주원만에 홍 어플리 거기는 요로 요새에 거의 비정민 뭐 아니 이제 무슨 그 막관 통은 그 몰래 끼면 또 담모 되는 팅톡 팅진 담기도 아도 맞나 거기 해는 몰래 뭐 이야야 but 아주 막관 포기라 그는 시기 와도니다 거기 한 아주 그 이샤로 그 만도가 밤에라 좀 타닝 뭐 가나 안 비싸 방에 근데 냄새는 내는 좀 어때라 아주 여기도 또 혼는다 그도기 결당 잡는 뭐 거의 못 봐요 거의 못 두고 이행나 그러네 레이디 나공 잡이고 아직 레이디 이행나 그러네 이티에제 니기 거기 미행 건네 아주 뭐지 좀 바자라다 레이기다 그래 아주 그 가이건 무슨 보래 뭐 저기 잡지 아주 바로나 레이기도 아니 뭐 사료기다 근데 삭부되고 나는 저도 마이야 마이 호도 호리 마루 호도 호금 지다 삼도 가이 심당 셰시 나는 이거 후두는 나도 많이 가이는 너구야 가이야 난 처음 거의 잘 소리 나니 그게 아도 뭐 우리 하이야 이나 우리 내부 우리 많이 하이는 우리 가는 거 이제 밤 잡고 우리 가는 거 선이야 찐내 숨는 쉬나 봐요 한번 어디 한번이 시 받는 쉬는 딸이 아니니까 그냥 아주 너무 차오이도 cái đúng là khắp nơi gì mà pan cũng không có mấy làm gì anh máy tàu gì rồi mình thôi mình anh nhớ đây cái đây cái thôi gì đâu ai đừng cái này đây thôi không ai thì kita ai phải ai thì nó làm giàu cái gì thế nomor thế là anh gì thế nó có nhiều đồ dùng để làm của chúng nó sạc cái đầu này anh ăn mình là sạc cái đầu này bây giờ ấy của cái đầu này gì nói chung là phạm gì ấy sạc nó hành động phèn lắm thôi mà anh đi làm mình sạc nó hành động phèn lắm rồi mà phèn đi làm nó cần đồ hay xây tầm mới làm cái này mình xây tầm lâu thì ai vào tầm nhiều thì cái tầm lâu thì có thể sao làm ba bộ khăn đâu cái nó tắc tôi xây khăn đấy nó đâu phải phân sao lọ cái ta nào thì giả nên ta với số nó bán cho nó rồi số thì bán cũng sẽ có xin bán cho người ta hay được tiền không như mai rồi mama là tổ lại cái làm được sao cái sao kia anh này sẽ lâu đi anh ấy cũng sao mà biết cái này đào ra mình tân thì giàu đi bà thì nó quên phụ thuộc cho làm lúa action đi tâm mấy bây giờ được cái ta nó bây giờ được gì sao lâu nó mới em cái nipun nó cái tâm nào ra 완전 khăn ở chỗ nó mà khăn lắm mà cái nó anh tắt tôi xuống đúng sao em bao bọc không được cái nó tao đi
ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯣꯏꯅ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯇꯧ ꯄꯥꯝꯕꯤꯌꯣ ꯍꯣꯏ ꯑꯝꯇꯪ ꯑꯃꯨꯛ ꯍꯥꯏꯕ ꯐꯖꯔꯦ ꯑꯗꯨ ꯈꯤꯇꯪ ꯁꯦꯝꯗꯣꯛꯀꯦ ꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯗꯨ ꯁꯦꯝꯗꯣꯛꯄ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯒꯤ ꯋꯥꯅꯤ ꯃꯗꯨ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯩ ꯅꯠꯇꯦ ꯑꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯇꯁꯦꯡꯅ ꯃꯄꯥ ꯑꯆꯨꯝꯕꯩꯗꯣ ꯍꯩꯕꯩ ꯅꯠꯇꯦꯗ ꯚꯥꯏ ꯏꯁꯩ ꯁꯛꯄꯕꯨꯗꯤ ꯍꯩꯕ ꯏꯁꯩꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯌꯥꯝꯅꯤ ꯈꯪꯗꯕꯩꯗꯣ ꯁꯛꯄꯗꯤ ꯍꯩꯖꯟꯕꯗꯤ ꯅꯪ ꯍꯩꯔꯝꯒꯅꯤ ꯍꯥꯏꯖ ꯍꯩꯇꯕ ꯃꯤ ꯄꯣꯠꯇꯤ ꯉꯪꯕꯨꯗꯤ ꯍꯩꯔꯝꯒꯅꯤ ꯑꯗꯣ ꯚꯥꯏ ꯍꯣꯏ ꯃꯥ ꯁꯤ ꯂꯥꯎꯕꯗ ꯑꯣꯏꯔꯁꯨ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯔ ꯃꯄꯥ ꯆꯨꯝꯕꯅꯤꯗ ꯌꯦꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯛ ꯌꯦꯡꯗꯦ ꯄꯨꯊꯣꯔꯛꯄꯗꯩꯗ ꯃꯃꯤꯡ ꯆꯠꯄꯁꯨ ꯀꯥꯔꯒ ꯃꯤ ꯈꯪꯕꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯈꯣꯏ ꯀꯦꯃꯤꯇꯥ ꯑꯗꯣ ꯍꯥꯏ ꯁꯨꯔ ꯃꯈꯥ ꯑꯗꯨ ꯄꯥꯟꯕꯤꯌꯨ ꯑꯩꯅ ꯄꯥꯟꯕ ꯍꯥꯏꯔꯣ ꯑꯩ ꯅꯣꯏ ꯁꯨꯔꯨ ꯆꯥꯟꯅꯗꯕ ꯑꯃꯈꯛ ꯂꯩꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯍꯩꯕꯝ ꯁ꯭ꯌꯥꯝꯒꯤ ꯏꯁꯩ ꯁꯨꯔꯗꯣ ꯑꯩ ꯍꯩꯇꯦ ꯑꯩ ꯎꯔꯥꯎ ꯊꯧꯔꯥꯎꯁꯨ ꯀꯔꯤ ꯋꯥ ꯃꯉꯥꯏ ꯑꯇꯞꯄꯁꯨ ꯁꯛꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗꯁꯤꯗ ꯀꯔꯤ ꯑꯇꯞꯄꯗ ꯁꯛꯂꯣꯏꯅꯣ ꯃꯤ ꯁꯤꯔꯒ ꯃꯤ ꯁꯤꯕꯒꯤ ꯇꯦꯟꯊꯥꯕꯗꯁꯨ ꯇꯦꯟꯊꯥꯔꯔꯣꯏ ꯍꯥꯏꯔꯦ ꯆꯦꯡ ꯌꯦꯟꯕꯗ ꯀꯦꯖꯤ ꯁꯨꯗꯅ ꯌꯦꯟꯕꯗꯨꯕꯨ ꯐꯥꯗꯅ ꯌꯦꯟꯕꯗꯨꯕꯨ ꯑꯩꯅ ꯇꯦꯟꯊꯥꯔꯒ ꯁꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯈꯔ ꯁꯨꯝ ꯑꯔꯥꯡꯕꯗ ꯍꯥꯟꯅꯁꯨ ꯑꯔꯥꯡꯕꯗ ꯁꯨꯝ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯤꯁꯤꯁꯨ ꯚꯥꯕꯣꯛꯅ ꯆꯨꯈꯤꯕ ꯃꯩꯅꯤꯗ ꯕꯣꯠ ꯏꯁꯩ ꯇꯧꯔꯗꯤ ꯈꯜꯂꯨ ꯅꯤꯡꯊꯝꯊꯥ ꯏꯪꯈ꯭ꯔꯒ ꯐꯨꯔꯤꯠ ꯂꯣꯏ ꯂꯧꯊꯣꯛꯅꯩ ꯐꯨꯔꯤꯠ ꯄꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯏꯁꯩꯅꯣ ꯁꯛꯎꯗꯣꯏ खर लांग नत्रदी चोंगलों नत्रदी गदना होय अयाम हुजी अखोय सिंगर हुजी फल फल सिंग याम थोले नुपादी नुपी नो हेन बसे नुपी अजो कोय सोलमा होय कर बन से सो आयु नुपी साइको लगे याय अबी याय माइ खो आरो होजी लोय बजे दा याम अदु खरा साइबो खरा यावदि हानि ओल न बुसाय खोय दे न बुसाय आयु साइ साइ ले रमनी आयु अदु साइजर जो आयु न तोंगान बम चटपनी न साय सु माइ साइ बोय बो हेकनिंगी नि साय सु मोय दि साइ बिस या याद पोत सकने बा अदु न माइ द साइ याद पोत क साइ लक्तन क साइ जे हाय सि दे मोय जो हाय हाय खंग खंग ग खोय खोय दे मपा साना बायदुनि आयु बिना ते तसना आदि सिंगर म कोर पशु पाक पाम ओरन खंदगी इंटरेस्ट ले तबने आई खर की रखने भाई खर की गल ले साइ लाई खर की ले लाई ओ मरी ने की ले ई यम पाम ने कंपोजर और यम पाम ने इसे सकबदी अचना पामग आई साइ खोन तानिंग द बिसु तक सौके यदि नि सब कुछ मपान थोना अदुनो अनन आई जे होर रगन धनगर होय खावने तनांगी धनजय होय रोबिन होय माली होय मोई सही कोई जमामने को नि तो दु su ri pan ba ne i wa post of la pan le ne la ma won kun de kamin sing de ki je tha do ai di sai sa tan da nai ko ni tan da su ko so bot ai di ki sa na mo pon de pai le mo do do ang ke se nam ko pu o se ma tam su ko ni sai ni nang bong nang ro ni pu do ki sai ni da po da se मपा साना बड़ी कितना मत कुछ करती तम ना अरे तम जो हेल्दी याद है वो पजामुरु ना है मतलब से है कि इवन नंग करी मामा आई खंग दबा आई ना हाई बही तबा अंग बाबू कोयो आई दबा बाबू कोयो कई दुमो नंग आई ओना कई दुम सारम बदो अरे आई खमो सुहो बदो ना तो आई नोली की आइडिया
ดูไม้ต่อแล้วก็เลยซื้อตัวบุญได้ดีมันได้ช่วยมันได้ก็เลยซื้อตัวแล้วอย่างนั้นก็จะขั้นให้ยามเช้าก็มันช่วยไม่นี่นะขั้นให้เช้าไว้ดูเลี้ยงมาดูเลี้ยงมาบุญให้จะมียามเลี้ยงไปได้เลยสิเลยมาขั้นมาคือสาระก็คือเลยพาจุดเดียวมันขั้นมาคืออันนี้มันไอ้ท่านไอ้เลี้ยงชาดูเจ้ามีนะชาที่นี่ว่าขนาดเขาต้องมีสิ่งว่าท่านเอาคุยสัตว์มาเลยตันมันยาวนะตันเจลเอาเนี่ยขณะอยู่กันดูสิ่งเดียวจากของเรื่อง我要不对ไอ้กันน้องตัวเสียอีกคันกันน้องตัวดูแล้วเอาไปวันนั้นคุยเป็นมันเสียอีกกันน้องต้องให้เลยก็พยายามจะเป็น사실 신학교와 컬러 오랜만에 야는คันอื่นแล้วก็เราบอกคันอื่นในสัปดาห์หน้าจะต้องเห็นข่าวนี้คันอื่น30 lakhsเลยไม่ใช่10 lakhs คักชีโร่10,000 พอพาได้มีชีวิตนั่นเดียวว่าดูดิโควิดนั้นปีเดียวกันไม่ใช่ทิ้งตุ้งดมาสักครั้งตุ้งปีเดียวกันไม่ใช่ทิ้งeconomy เศรษฐกิจไอ้ชาวเรือภาษาอังกฤษพันธุ์กุนหาเปรเชื่อเลยแต่ว่าไอ้น่ะนั่นแหละคดีแต่ละขั้นหนึ่งนี่คดีปลาหมึกขันนั้นตรงนี้เลยอันนี้เปรียบกับใช้เท่งมันวิ่งคนศึกษาวิ่งตรงนั้นสู้ชาอันนั้นบอกไอ้ที่มีคนที่มีอะไรอย่างน่ะที่ท่าจะให้ไปดูกินนั่นเองอันนั้นบอกกันที่ท่าอยู่ว่าเราจะมีกันไม่สิ่งคำสิ่งอุสุบงอุสุมาทำงานนะaduไอ้อาฟาร์มเลยมีสิ่งที่จะสิ่งนี้อะไรกันฮะโควิดนะสิ่งที่คนนั้นเป็นการนำแต่สิ่งเดียวเด็กก็อดีตก็ดีมีตั้งสุดตักสิ่งที่คนนั้นเลยนักวิทยาศาสตร์มีไม่ใช่คุณโควิดก็น้ำสิ่งเดียวอะไรคนมันกายให้โควิดกินง่ายเลยทีเดียวadu lori de koi saaf kar section de bari wa khatam gan section ri hinga lo adu khwai di ten ki do di sen ni lom da koi sen thum social la ji social na ba koi sai sa da ngam ham bo tiang pang da na te no pang dong pang ni dhap na de sai sai sin thum do tàu chơi đi tàu bốc đó nó tàu lồng được số tiền tàu biến khơi tàu có được phải gì tàu bọc sẽ hard work một tàu đập đi có đúng ngoài gì nào ở ngoài khơi tàu nó qua mới ai dùng ai rồi ai khăn lấy được farm tàu chơi ra farm lấy và sao phải biết lấy vì nó tới gọi chuyện này chứ cái đâu tàu như thế nó farm khơi tàu rồi cái gì thế đâu thì lùa đấy ạ sân khổ cái gì sân khổ vô quên tàu rồi adu nạp được cái gì lùa chứ cái gì adu muốn làm thì nạp được anh cần đâu này cô cho đi ngao phá đi ngao mà san nó sao bồi lỡ lùi đi khăng đi ô lùi đi khăng đấy nhìn lấy thì nó sao thua rồi à我们是这个写了了，人家那好样的说，你帮什么山的，他怎么来的？那这个给喏，空军不能那那个，曾经来个来忙这个，去参加那俺们真的经历这个，这里的，我在。啊，都有点长哎。탱하고도 탱하고 공군 빌람나나 팅대고 자이세 여우지 하긴 라이네만 아도가 샤는 팅이지 나도 기디 세크레시 레 아로원 마네 마루
ꯑꯩꯅ ꯄꯨꯂꯞ ꯄꯥꯊꯣꯛꯎꯕꯗ ꯃꯅꯤꯄꯨꯔꯤ ꯒ꯭ꯔꯨꯞ ꯆꯥꯎ ꯑꯃꯗꯤ ꯂꯨꯞ ꯆꯥꯎ ꯑꯃꯗꯤ ꯅꯤꯛꯀꯅꯤ ꯐꯔꯛ ꯐꯔꯛ ꯂꯣꯏ ꯃꯆꯦꯠ 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 ꯈꯥꯏꯔꯅꯤ ꯑꯗꯨ ꯂꯨꯔꯤꯗꯤ ꯌꯥꯔꯤꯕꯈꯩ ꯃꯤ ꯐꯠꯇꯅꯕ ꯇꯧꯕꯁꯤ ꯐꯠꯇꯦ ꯃꯤ ꯐꯠꯇꯅꯕ ꯇꯧꯕꯁꯤꯗꯤ ꯑꯗꯨ ꯇꯧꯒꯦ ꯇꯧꯗꯣꯏꯗ ꯍꯥꯗꯣꯛꯄ ꯑꯃ ꯂꯧꯗꯔꯒ ꯊꯣꯛꯄ ꯊꯥꯡꯖꯣꯡ ꯌꯥꯝꯕꯅꯤ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨ ꯅꯠꯇꯅ ꯍꯨ ꯈꯔ ꯆꯥꯏ ꯁꯤꯁꯨ ꯁꯤꯔꯣꯏꯗꯧꯗꯨꯗ ꯑꯩ ꯍꯤꯡꯒꯣꯜꯗ ꯌꯦꯡꯁꯤꯟꯅ ꯍꯧꯋꯦ ꯑꯗꯨ ꯃꯤ ꯍꯤꯡꯒꯣꯜ ꯊꯥꯖꯜꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯗꯨꯝ ꯍꯤꯡꯗꯧ ꯂꯩ ꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯍꯧꯔꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯨ ꯍꯤꯡꯉꯤ ꯃꯤ ꯐꯠꯇꯅꯕꯗꯨꯗꯤ ꯇꯧꯗꯕꯅ ꯃꯐꯔꯦꯅ ꯑꯗꯣ ꯑꯗꯨꯅ ꯃꯜꯂꯕ ꯋꯥꯔꯤꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯄꯥꯝꯃꯕꯗꯤ ꯐꯝꯃꯒ ꯑꯗꯨ ꯑꯇꯩ ꯈꯪꯗꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯈꯛꯇꯪ ꯈꯪꯉꯣ ꯑꯣ ꯁꯤ ꯂꯩꯕ ꯑꯣꯏꯔꯦ ꯈꯛꯇꯪ ꯈꯪꯕꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯔꯝꯗꯤ ꯃꯗꯨꯗꯣ ꯀꯥ ꯍꯦꯟꯅ ꯑꯩ ꯁꯥꯡꯗꯣꯛꯅꯤꯡꯗꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯐꯅꯤꯡꯉꯥꯏ ꯀꯩꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯉꯒ ꯇꯧꯔꯦ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯔꯤꯁꯤ ꯂꯩꯕ ꯁꯥꯜꯂꯗꯤ ꯑꯗꯨꯝ ꯀꯦꯟꯖꯅꯤ ꯃꯔꯥꯏꯅ ꯑꯩꯒꯤꯁꯨ ꯃꯇꯝꯗꯣ ꯑꯗꯨ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯀꯦꯟꯈꯤ ꯇꯥꯕꯅꯤ ꯑꯗꯨ ꯅꯪꯅ ꯎ ꯁꯨꯕꯗ ꯅꯪꯁꯦ ꯐꯖꯅ ꯐꯥꯎꯒꯠꯂꯛꯑꯕ ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯅꯠꯇꯅ ꯑꯗ ꯅꯪꯒꯤ ꯕꯤꯌꯥ ꯀꯂꯥꯔꯨꯗꯗꯤ ꯂꯥꯏꯔꯤꯛ ꯇꯞ ꯇꯞ ꯆꯥꯄꯤꯌꯣꯁꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯅꯦ ꯍꯦꯛ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯂꯩ ꯁꯃꯨ ꯌꯥꯊꯤ ꯐꯥꯎꯒꯠꯂꯛꯄ ꯃꯪꯒꯦ ꯊꯦꯡꯒꯨ ꯌꯥꯏꯕ ꯌꯩꯁꯟꯕ ꯆꯪꯒꯥꯏ ꯃꯪꯒꯦ ꯊꯦꯡꯒꯨꯗꯁꯨ ꯑꯩꯈꯣꯏ ꯌꯥꯏꯕ ꯑꯃꯨꯛ ꯑꯣꯏꯕ ꯑꯗꯨ ꯌꯩꯁꯟꯕ ꯈꯛ ꯆꯪꯗꯦ ꯃꯤ ꯏꯟꯊꯣꯔꯛꯄꯗꯣ ꯐꯅꯌꯥꯝ ꯄꯨꯜꯂꯒ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯒ ꯅꯪ ꯏꯟꯊꯣꯛꯄ ꯌꯥꯕ ꯏꯟꯊꯣꯛꯑꯦ ꯑꯗꯨ ꯅꯪ ꯏꯁꯩ ꯕꯤꯗꯤꯌꯥꯗꯣ ꯐꯅꯌꯥꯝ ꯍꯥꯞꯀꯦꯅ ꯇꯧꯔꯁꯨ ꯑꯗꯨ ꯃꯥꯁꯨ ꯃꯊꯟ ꯈꯛꯇ ꯍꯥꯏꯗꯤ ꯏꯟꯊꯣꯛꯆꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯀꯦꯟꯈꯤꯕꯗꯨꯗꯤ ꯁꯣꯏꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗꯦ ꯏꯟꯁꯤꯟꯈꯤꯕꯗꯤ ꯉꯝꯗꯦ ꯊꯨꯗꯦꯛꯄ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥꯠꯇꯣꯛꯄꯅꯤ ꯊꯗꯠꯄ ꯀꯧꯏ ꯑꯗꯨ ꯊꯗꯠꯂꯕꯅ ꯃꯈꯜ ꯑꯃ ꯑꯗꯨ ꯀꯝꯊꯤꯅ ꯌꯥꯟꯕ ꯁꯣꯔꯤ ꯊꯤꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨ ꯃꯈꯜ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯑꯩꯅ ꯐꯅꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯣꯏꯔꯁꯨ ꯈꯟꯕꯅ ꯁꯨꯝ ꯈꯟꯈꯤ ꯊꯕꯛꯇꯤ ꯄꯥꯡꯗꯕ ꯐꯩ ꯅꯪꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯣ ꯕꯥꯏꯕꯜꯅꯁꯨ ꯁꯥꯔꯦ ꯅꯪ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯅꯪ ꯑꯩꯒꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯅꯪꯁꯦ ꯗꯟꯗꯤ ꯑꯃ ꯄꯤꯒꯗꯧꯔꯦ ꯃꯉꯣꯟꯗ ꯀꯂꯛ ꯈꯛ ꯄꯦꯟꯒꯅꯨ ꯏꯆꯥ ꯋꯥꯏꯔꯦ ꯃꯥ ꯁꯤꯕꯤꯗꯪꯗꯤ ꯄꯤꯗꯧꯔꯦ ꯃꯥꯒꯤ ꯑꯝꯇ ꯋꯥꯕꯤꯌꯨ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯦ ꯀꯂꯛꯀꯤ ꯄꯦꯜꯂꯤ ꯄꯦꯜꯂꯤ ꯀꯅ ꯍꯥꯏꯔꯁꯨ ꯕꯥꯏ ꯃꯤꯟꯁ ꯇꯧꯔ ꯅꯪ ꯅꯥꯟꯊꯣꯛꯈꯤꯒꯦ ꯅꯪ ꯍꯤꯡꯈꯤꯕ ꯌꯥꯏ ꯃꯥꯒꯤ ꯑꯝꯇ ꯋꯥꯕꯤꯌꯨ ꯋꯥꯁꯟꯅꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯋꯥꯕꯤꯌꯨ ꯅꯪ ꯁꯨꯡ ꯍꯤꯡꯁꯦ ꯁꯣꯂꯣꯃꯟꯒꯤ ꯐꯖꯕꯗ ꯄꯦꯜꯂꯤꯗ ꯅꯪ ꯁꯤ ꯄꯦꯜꯂꯤꯗ ꯃꯥꯅ ꯃꯤ ꯇꯧꯕ ꯇꯧꯕ ꯆꯤꯟꯕ ꯄꯥꯡꯗꯁꯨ ꯑꯁꯤꯗꯗꯤ ꯃꯥ ꯕꯥꯏ ꯃꯤꯟꯁ ꯇꯧꯔ ꯅꯪ ꯍꯤꯡꯈꯤꯕ ꯌꯥꯏ ꯑꯗꯨ ꯃꯤꯅ ꯍꯥꯏꯔꯝꯕꯅꯦ ꯂꯥꯏꯅ ꯍꯥꯏꯕꯅꯤ ꯁꯣꯂꯣꯃꯣꯟ ꯍꯣꯏꯒꯁꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯃꯤꯒꯤꯁꯨ ꯁꯨꯔꯇꯦꯁꯨ ꯍꯣꯏ ꯃꯇꯝꯗꯨꯒꯤꯅꯤ ꯄꯥꯔꯨꯕꯗꯨꯅꯤ ꯈꯔ ꯄꯥꯕꯗ ꯊꯦꯡꯅꯕꯗꯤ ꯋꯥꯅꯤ ꯑꯗꯨ ꯁꯨꯅꯕ ꯌꯥꯏ ꯑꯗꯨꯅ ꯃꯤꯒꯤꯗꯃꯛꯇ ꯋꯥꯕꯤꯁꯨ ꯐꯩ ꯑꯗꯨꯅ ꯍꯣꯏ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤ ꯔꯥꯝ ꯍꯣꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯍꯥꯟ ꯇꯧ ꯃꯥ ꯐꯪꯅꯦꯗ ꯁꯨꯝ ꯆꯠ ꯍꯦꯛ ꯉꯝꯗꯒꯨꯝꯁꯨ ꯇꯧ ꯃꯤꯅꯤ ꯂꯥꯟ ꯇꯥꯅꯩꯁꯤꯡꯁꯨ ꯑꯣꯖꯥꯗꯨ ꯀꯩꯅꯣ ꯀꯟꯁꯦꯞꯇꯁꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯁ꯭ꯇꯦꯖꯇ ꯁꯛꯄ ꯌꯥꯗꯕ ꯏꯁꯩ ꯑꯦꯛꯁꯟ ꯇꯨ ꯃꯨꯛꯁꯟꯅꯦ ꯑꯗꯩ ꯋꯥꯏꯈꯨꯅꯦ ꯈꯣꯡꯖꯣꯝꯅꯦ ꯊꯛꯄ ꯌꯥꯗꯕ ꯈꯔ ꯌꯥꯎꯋꯦ ꯌꯥꯝ ꯂꯨꯕ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯑꯦꯛꯁꯟ ꯇꯨ ꯃꯨꯛꯁꯟ ꯁꯛꯎꯔꯦ ꯍꯣꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯔꯛ ꯇꯧꯁꯤꯜꯂꯛꯈꯤꯕ ꯐꯣꯟꯁꯤꯅ ꯃꯌꯦꯛ ꯁꯦꯝꯗꯣꯛꯄꯤꯌꯣꯅ ꯅꯨꯡꯗꯥꯡꯗ ꯆꯠꯂꯤꯁꯤ ꯑꯩꯈꯣꯏꯁꯦ ꯁꯕ ꯅꯣꯇꯣꯔꯁꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯇꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯂꯩꯔꯝꯃꯤꯁꯤꯁꯨ ꯃꯣꯏꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯁꯛꯇꯕ
ꯀꯩꯅꯣꯗ ꯂꯨ ꯂꯩ ꯍꯥꯏ ꯅꯨꯡꯁꯤꯕꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯅꯨꯡꯁꯤꯗꯕꯁꯨ ꯀꯥꯎꯊꯣꯛ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯗꯩꯗ ꯁꯔꯒ ꯑꯥꯅꯒ ꯅꯨꯡꯁꯤꯗꯕꯒ ꯂꯩꯔꯦ ꯎꯅꯕꯗ ꯀꯧꯅꯗ꯭ꯔ ꯃꯐꯧ ꯎꯏ ꯂꯥꯎꯅꯁꯤ ꯈꯪꯗꯕꯩꯗꯤꯁꯦ ꯉꯛ ꯏꯅꯔꯤꯁꯤ ꯁꯨꯛꯈꯪ ꯈꯪꯒꯗꯕ ꯃꯤ ꯀꯅꯥꯝ ꯏꯅꯗꯦ ꯍꯥꯏꯐꯦꯠ ꯈꯪꯅꯤꯕꯗꯣ ꯀꯥꯏ ꯏꯅꯔꯤꯁꯦ ꯉꯛ ꯇꯧꯔ ꯏꯅꯁꯤ ꯚꯥꯏ ꯑꯗꯨ ꯌꯥꯝ ꯇꯣꯏ ꯎꯅꯔꯒꯗꯤ ꯀꯧꯅꯔꯁꯦ ꯑꯗꯣ ꯂꯥꯛꯀꯣꯔꯦ ꯀꯥꯏꯅ ꯇꯧꯔꯒ ꯍꯌꯦꯡ ꯅꯛꯁꯤꯟꯅ ꯂꯥꯎꯅ ꯆꯥꯝꯗꯕꯁꯤꯅꯦ ꯍꯣꯇꯦꯜꯁꯤꯗ ꯀꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯣ ꯈꯔ ꯍꯥꯏꯐꯦꯠ ꯂꯥꯞꯄ ꯈꯪꯅꯕꯗ ꯑꯁꯤꯗꯤ ꯉꯛ ꯏꯟꯅꯩ ꯉꯛ ꯇꯣꯔꯁꯨ ꯏꯟꯅꯔꯁꯨ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯨ ꯀꯥꯟꯅꯔꯤꯁꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕ ꯃꯇꯝꯁꯦ ꯑꯗꯨꯗꯒ ꯅꯨꯡꯉꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯐꯖꯕ ꯐꯨꯔꯨꯞ ꯑꯃ ꯃꯁꯛ ꯊꯣꯛꯄ ꯐꯨꯔꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯩ ꯂꯥꯛꯑꯣꯏꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ ꯑꯗꯨꯝꯅ ꯂꯥꯡ ꯐꯥꯡ ꯀꯥꯔꯟ ꯇꯨꯔꯟ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯅꯔꯨꯕꯅꯨ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯄꯗꯣ ꯉꯥꯡꯕꯗꯣ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯍꯟꯕꯤꯌꯨ ꯁꯨꯡꯇꯥ ꯇꯥꯔꯣꯏꯗ ꯑꯣꯏꯔꯒꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯈꯪꯉ ꯆꯠꯂꯒ ꯐꯨꯗꯠꯄꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕꯗꯨꯗꯤ ꯀꯥꯡ ꯁꯤ ꯆꯤꯛꯄꯁꯤꯐꯥꯎ ꯐꯨ ꯂꯧꯈꯠ ꯀꯥꯝꯗꯦ ꯁꯤ ꯍꯥꯏꯗꯤ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯤ ꯑꯩ ꯐꯠꯇꯦ ꯂꯣꯏꯁꯤꯟꯕꯤꯈꯣ ꯁꯦꯝꯗꯣꯛꯄ ꯌꯥꯕꯗꯨꯗꯤ ꯍꯥꯏꯕ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯦꯝꯗꯣꯛꯄꯒꯤ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ ꯑꯄꯣꯛꯀꯦꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯏꯆꯥ ꯄꯣꯛꯑꯝꯕꯗꯤ ꯌꯥꯅꯤ 30-40 ꯆꯥꯃꯨꯛ ꯑꯩ ꯑꯃꯨꯛ ꯄꯣꯛꯀꯦꯗꯤ ꯌꯥꯗꯧ ꯉꯝꯗꯦ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯅꯤꯅ ꯁꯦꯝꯗꯣꯛꯄ ꯉꯝꯕꯗꯤ ꯌꯥꯗꯕ ꯌꯥꯗꯗꯤ ꯀꯩꯗꯧꯔꯅꯤ ꯑꯣꯏꯗꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣꯗꯤ ꯁꯥꯎꯟꯒ ꯚꯤꯗꯤꯑꯣꯒꯗꯤ ꯈꯤꯇꯪꯗꯤ ꯐꯖꯕ ꯋꯥꯠꯂꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯅꯝꯒꯅꯦꯅ ꯊꯑꯣꯏꯅ ꯆꯠꯄ ꯅꯠꯇꯦꯕ ꯒꯤꯐ ꯄꯤꯕ ꯆꯠꯄꯅꯦ ꯑꯗꯨꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯚꯤꯗꯤꯑꯣ ꯂꯧꯔꯛꯄꯅꯦ ꯑꯗꯨꯗ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯏꯁꯩꯁꯨ ꯉꯁꯤꯗꯤ ꯊꯥꯔꯔꯣꯏꯒꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ ꯑꯁ ꯐꯅꯌꯥꯝꯁꯨ ꯁꯦꯝꯃꯕꯅꯦ ꯐꯅꯌꯥꯝꯁꯨ ꯀꯛꯑꯕꯅꯦ ꯐꯖꯗꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯥꯡꯁꯨ ꯈꯔ ꯂꯥꯡꯁꯤꯜꯂꯛꯄꯒꯤ ꯁꯦꯝꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯅꯔꯣ ꯀꯔꯤꯝ ꯈꯥꯏꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯕꯅꯤꯅ ꯅꯣꯏ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯍꯌꯦꯡ ꯏꯁꯩ ꯈꯟꯕꯗꯣ ꯍꯌꯦꯡ ꯈꯜꯂꯁꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ